ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯩꯔꯥꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯥꯒ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕ ꯄꯣꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯩꯔꯥꯕ ꯄꯈ꯭ꯔꯥ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯁꯨꯝꯖꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯅꯣꯡ ꯉꯥꯟꯕꯒ ꯊꯕꯛ ꯇꯧꯅꯤ ꯈꯟꯕꯗ ꯑꯩꯅꯦ ꯅꯣꯡꯒ ꯑꯃꯠꯇ ꯉꯥꯜꯍꯟꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯔꯦ ꯈ꯭ꯋꯥꯡꯒꯁꯦ ꯒꯦ ꯍꯦꯛ ꯂꯥꯎꯔꯦ꯫ ꯆꯍꯤ ꯌꯥꯝꯃꯒ ꯊꯕꯛ ꯌꯥꯝꯃꯦꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏ ꯊꯣꯛꯂꯛꯇꯨꯅ, "ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯈ꯭ꯋꯥꯡꯒ ꯊꯦꯛꯇꯣꯛꯇꯨꯅ ꯂꯩꯗꯨꯕꯣ?" "ꯁꯨꯝ ꯀꯣꯟꯊꯔꯒ ꯋꯥꯏ ꯁꯤꯠꯄꯁꯤꯗꯅꯦ ꯈ꯭ꯋꯥꯡꯁꯦ ꯅꯥꯔꯦ ꯑꯗꯨꯒꯤꯅꯤ." "ꯌꯨꯝꯁꯤꯗꯅꯦ ꯅꯨꯄꯤ ꯏꯇꯣꯝꯇ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯁꯤꯒꯗꯧꯔꯦ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯕꯨ ꯇꯧꯒꯗ꯭ꯔꯥ, ꯏꯁꯨ ꯑꯄꯤꯛꯄꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ." "ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯅꯅꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯌꯦꯡꯂꯁꯤꯔꯣ?" "ꯀꯔꯤꯕ ꯍꯅꯨꯕ, ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯌꯦꯡꯂꯁꯤꯔꯣ ꯀꯥꯏꯗꯅ? ꯅꯁꯨ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯒ ꯂꯩꯔꯤꯕꯣꯌꯦ ꯅꯪꯗꯤ? ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ." "ꯃꯁꯤ ꯍꯅꯨꯕꯁꯦ ꯃꯁꯤ ꯉꯁꯤꯅꯦ ꯏ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯦ ꯃꯁꯤ꯫ ꯍꯅꯨꯕ, ꯅꯪꯅꯦ ꯌꯥꯝ ꯍꯧꯅꯀꯣ ꯅꯪ." "ꯍꯩ, ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯁꯤꯗꯤ ꯑꯩꯅ ꯅꯣꯛꯁꯦꯗꯅ ꯐꯥꯒꯤ ꯇꯧꯔꯒ." "ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯑꯩ ꯅꯣꯛꯅꯤꯡꯗꯦ." "ꯃꯃꯥ, ꯅꯪꯁꯦ ꯈꯝꯕꯜꯒ ꯌꯥꯝ ꯆꯥꯎꯏꯅꯦ꯫ ꯅꯪꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ." "ꯇꯥꯅꯤꯡꯗꯦ, ꯍꯅꯨꯊꯪꯁꯤꯗꯅꯦ ꯅꯍꯥꯒꯤ ꯋꯥꯉꯥꯡ ꯌꯥꯝ ꯉꯥꯡꯂꯅꯨ." "ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯍꯅꯨꯊꯪꯁꯤꯗ ꯈꯝꯕꯜ ꯆꯥꯎꯔꯤꯗꯨꯗꯤ." ꯇꯟꯖꯥꯗꯨꯗ ꯂꯩꯃꯒꯤ ꯃꯁꯨ ꯊꯣꯏꯍꯦꯟꯕꯗꯨ ꯀꯥꯕꯩ ꯆꯠꯇꯨꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯍꯩꯃꯥ, ꯏꯁꯨ ꯊꯣꯏꯍꯦꯟꯕꯁꯦ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯄꯨꯒꯤ ꯊꯣꯏꯍꯦꯟ, ꯂꯥꯎ ꯄꯨꯄꯨꯒꯤ ꯅꯥꯛꯇ." ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯗꯨꯅ, "ꯍꯩ, ꯇꯥꯔꯤꯕ ꯑꯉꯥꯡꯁꯦ, ꯃꯃꯥꯏ ꯃꯤꯠ ꯑꯝꯇ ꯇꯥꯕꯤꯒꯦ, ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯩꯕ꯭ꯔꯥ?" "ꯍꯣ, ꯉꯁꯥꯏꯅ ꯑꯩꯅꯅꯦ ꯈꯣꯡꯉꯥꯝꯕꯨꯟꯗ ꯊꯥꯡꯒꯠꯂꯝꯂꯕꯅꯤ꯫ ꯑꯕꯣꯛꯀꯤ ꯊꯣꯏꯍꯦꯟ, ꯅꯪ ꯄꯨꯄꯨꯒꯅꯦ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯣ꯫ ꯑꯕꯣꯛ, ꯏꯁꯨꯒꯤ ꯁꯪꯒꯣꯝ ꯂꯣꯟꯕꯤꯔꯝꯃꯒꯦꯀꯣ." "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯒ ꯂꯣꯏꯅꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯩꯔꯥꯕꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ? ꯃꯪꯂꯥꯟꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪꯗ ꯂꯥꯛꯇꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯣ꯫ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯔꯣ꯫ ꯅꯪꯒꯤ ꯈꯣꯏꯊꯨꯝꯂꯕꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯪ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯁꯅꯥ?" ꯑꯁꯤ ꯍꯥꯏꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯄꯥꯄꯥ!" ꯃꯩꯔꯥꯕ ꯃꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ, "ꯏꯄꯥꯒꯤ ꯊꯣꯏꯍꯦꯟ, ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯕꯣ?" "ꯇꯥꯔꯦ ꯄꯥꯕ, ꯃꯔꯝ ꯃꯣꯛꯏꯖꯥꯠꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯈꯠꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯁꯤꯟꯗꯨꯅ, "ꯁꯅꯥ, ꯏꯆꯥ ꯊꯣꯏꯍꯦꯟꯁꯦ ꯆꯥꯎꯔꯗ꯭ꯔꯥ? ꯅꯪꯗꯤ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯗꯅ ꯆꯠꯈ꯭ꯔꯦꯀꯣ." "ꯄꯥꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ?" "ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯆꯠꯈ꯭ꯔꯤ." "ꯑꯗꯨ ꯄꯥꯕ, ꯏꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ? ꯑꯩ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯄꯥꯕ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯍꯦꯟꯕ ꯃꯃꯥꯡꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ. ꯑꯩ ꯏꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯤ. ꯃꯤꯒꯤꯗꯤ ꯃꯃꯥ ꯂꯣꯏꯅ ꯂꯩ, ꯑꯩꯒꯤꯗꯤꯅꯦ ꯏꯃꯥ ꯂꯩꯇꯦꯅ ꯃꯤꯅ ꯍꯥꯏ. ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ. ꯑꯩ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ." ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ, "ꯏꯄꯥꯒꯤ ꯊꯣꯏꯍꯦꯟ." ꯇꯟꯖꯥꯗꯨꯗ
ꯂꯩꯃꯅ ꯃꯁꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯊꯣꯏꯍꯦꯟꯕꯧ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ ꯕꯣꯛ꯫ ꯆꯠꯂꯣ ꯑꯕꯣꯛꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯟꯅ ꯍꯪꯂꯨꯔꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕ ꯎꯕꯗ, ꯃꯩꯔꯥꯕ, ꯄꯥꯕ, ꯏꯄꯥ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯄꯥꯕ? ꯅꯪꯅ ꯊꯦꯡꯅ ꯍꯤꯗꯥꯛ ꯉꯥꯔꯣꯛ ꯍꯜꯂꯛꯄꯗꯣ ꯏꯄꯥ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯑꯣ꯫ ꯂꯩꯃꯅ, ꯅꯪ ꯄꯥꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ, ꯅꯪ ꯌꯨ ꯊꯛꯂꯅꯨ ꯀꯩꯗꯧꯕꯒꯦ? ꯏꯁꯥꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦꯅꯦ꯫ ꯏꯃꯥꯁꯨ ꯏꯃꯧ ꯁꯅꯥꯗꯣ ꯅꯨꯡꯁꯤ, ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯇ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯌꯨ ꯊꯛꯇꯨꯅ ꯅꯁꯥꯅ ꯅꯁꯥ ꯃꯥꯡꯍꯟꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦꯅꯦ꯫ ꯃꯩꯔꯥꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ, ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯂꯦ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯔꯣ, ꯑꯩ ꯆꯤꯟꯌꯥ ꯁꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯨꯈꯣꯏꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯩ ꯇꯦꯛꯇꯨꯅ ꯃꯁꯨꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯗ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯄꯨꯄꯨ, ꯇꯞꯇꯥꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨ꯫ ꯑꯣ, ꯂꯤꯒꯦ, ꯃꯊꯥꯏ ꯃꯃꯥꯡꯉꯩꯗꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯨꯈꯣꯏ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯅ ꯋꯥꯔꯤ ꯂꯤꯕꯗꯨ ꯇꯥꯅ ꯊꯣꯏꯍꯦꯟꯕ ꯎꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯎꯕꯗ ꯂꯨꯈꯣꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯕꯣꯛ, ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯉꯥꯡꯁꯤ ꯎꯏꯔꯦꯅꯦ, ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯍꯩ ꯑꯕꯣꯛꯀꯤ ꯊꯣꯏꯍꯦꯟ, ꯃꯤꯠ ꯁꯤꯡꯉꯨ, ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯆꯥꯛ ꯊꯤꯔꯛꯂꯗꯕꯅꯤ, ꯇꯨꯝꯕ ꯌꯥꯗꯦꯀꯣ꯫ ꯄꯨꯄꯨꯒꯤ ꯊꯣꯏꯍꯦꯟ, ꯄꯨꯄꯨꯒꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯤ, ꯃꯤꯠ ꯁꯤꯡꯅꯕ꯫ ꯄꯨꯄꯨ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ꯫ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯂꯗꯕꯅꯤ, ꯅꯪ ꯄꯨꯄꯨꯒꯅꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯒꯅꯦ ꯊꯥ ꯌꯦꯡꯉꯨꯁꯨꯁꯨ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯃꯁꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯃꯁꯨ ꯆꯥꯛ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯕ ꯇꯨꯡꯗ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯑꯃꯗꯤ ꯂꯨꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯇꯨꯡ ꯂꯩꯃ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥꯒꯤ ꯐꯝ ꯑꯗꯨꯕꯨ ꯊꯥꯕꯤꯔꯝꯃꯤ꯫ ꯊꯦꯡꯂꯦꯅ ꯇꯧꯔꯤꯁꯦ, ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯂꯩꯇꯕꯅꯦꯕ꯫ ꯑꯁꯤꯅ ꯑꯃꯨꯛ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯂꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯇꯨꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯍꯩꯃꯥ ꯏꯕꯨꯡꯉꯣ! ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤ꯫ ꯌꯨ ꯑꯔꯩꯈꯩ ꯊꯛꯆꯤꯜꯂꯕꯅꯤꯅ ꯅꯈꯣꯡꯁꯤ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥ? ꯑꯩꯅ ꯌꯨ ꯊꯛꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕꯅ꯫ ꯏꯃꯥ, ꯌꯨꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯌꯨ ꯃꯍꯥꯛ ꯂꯩꯕꯅ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯅꯕ ꯅꯆꯥꯅ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯃꯥ, ꯌꯨ ꯃꯥꯒꯤ ꯅꯤꯁꯥꯅ ꯍꯟꯈꯤꯕꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯆꯥꯛꯂꯛꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯂꯩ꯫ ꯌꯥꯔꯦꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯃꯪꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯒꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯤ ꯐꯥꯎ ꯏꯃꯥꯅꯅꯦ ꯁꯪꯕ ꯇꯥꯔꯦꯗꯅ꯫ ꯏꯪꯕꯁꯤꯗ ꯐꯃꯨꯡꯗ ꯂꯨꯝꯅ ꯂꯩꯔꯨ ꯏꯃꯥ꯫ ꯏꯆꯥꯅ ꯑꯏꯪꯕꯁꯤꯗ ꯐꯝꯗꯨ ꯂꯩꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯏꯃꯥ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨꯕꯨ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯃꯥ ꯌꯥꯎꯗ ꯑꯩꯅ ꯀꯔꯝ ꯂꯧꯒꯅꯤ? ꯃꯁꯤ ꯈꯟꯕꯗ ꯑꯩ ꯑꯗꯨꯕꯨ ꯏꯃꯥ, ꯃꯥꯅꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯃꯁꯤ ꯄꯨꯝꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯏꯃꯧꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯌꯨ ꯇꯝꯂꯝꯗꯕꯅ ꯃꯄꯨ ꯃꯥꯗ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯃꯩꯔꯥꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯣꯛꯇꯨꯅ,
ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯂꯥꯏꯁꯦ ꯃꯕꯨꯛꯇꯤ ꯑꯣꯀꯥꯛ ꯐꯠꯇꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯥꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥ ꯅꯆꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯩꯆꯥꯛꯁꯤ ꯈꯥꯡꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯃꯥ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯏꯇꯧꯁꯦ ꯌꯦꯡꯅꯤꯡꯕꯒꯤꯔ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯗꯨꯅ ꯂꯥꯎꯔꯤ ꯍꯦ ꯂꯥꯏ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯅꯪꯗꯤ ꯈꯥꯡꯅ ꯅꯣꯛ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯤꯡꯅꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯏꯐꯝꯗꯒꯤ ꯄꯨꯈꯤꯕ ꯅꯪꯕꯨꯗꯤ ꯃꯩꯔꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯈꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯀꯠꯈ꯭ꯔꯔꯣꯏ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯈꯣꯏꯔꯝꯂꯕꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯈꯣꯏꯔꯝꯃꯣꯏ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯏꯃꯥ ꯅꯆꯥꯁꯤ ꯉꯥꯎꯔꯦ ꯌꯥꯔꯤꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯊꯕꯛ ꯋꯥꯔꯦ ꯀꯩ ꯁꯨꯔꯒ ꯑꯃꯨꯛ ꯑꯌꯦꯡꯕꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯅꯥꯕ ꯇꯥꯔꯦ ꯏꯃꯥ ꯅꯪꯁꯨ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯋꯥꯗꯦ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯕꯨ ꯊꯦꯝꯅꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯔꯥꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯊꯣꯏꯍꯦꯟ ꯄꯥꯕ ꯊꯕꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯄꯥꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯁꯥꯒꯤ ꯀꯩ ꯂꯩꯔꯣꯕ ꯆꯤꯅꯤ ꯆꯐꯨ ꯂꯩꯔꯣ ꯍꯣꯏ ꯂꯩꯔꯛꯀꯦ ꯂꯝꯍꯦꯟꯕ ꯌꯥꯗꯦꯀꯣ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯉꯟꯅ ꯍꯜꯂꯨꯀꯣ ꯑꯩ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯕꯗꯣ ꯋꯥꯏꯕ ꯍꯣꯏ ꯑꯁꯨꯝꯅ ꯃꯩꯔꯥꯕꯁꯨ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯇꯥꯎ ꯆꯔꯥꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕ ꯃꯇꯥꯎ ꯆꯔꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯗꯥꯎ ꯀꯩꯊꯦꯜꯗ ꯆꯪꯈꯤꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯏꯆꯥꯅꯨꯄꯥꯒꯤ ꯆꯤꯅꯤ ꯆꯐꯨꯝꯇ ꯂꯩꯕꯤꯈꯤꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯨ ꯃꯇꯥꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗꯨꯗ ꯂꯥꯛꯂꯝꯃꯤ ꯆꯔꯥꯡꯅ ꯃꯤꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜꯅ ꯀꯌꯥꯗ ꯆꯥꯎꯅ ꯐꯖꯅ ꯐꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯤ ꯂꯣꯏꯔꯦ ꯄꯣꯠꯁꯨ ꯁꯨꯅ ꯐꯪꯗꯦ ꯑꯗꯨꯕꯨꯗꯤ ꯃꯤ ꯃꯇꯥꯏ ꯈꯨꯜꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯁꯣꯝ ꯆꯤꯅꯤ ꯆꯐꯨ ꯌꯣꯜꯂꯤꯁꯦ ꯑꯁꯣꯝꯗ ꯆꯪꯉꯨꯁꯤ ꯅꯪ ꯆꯪꯂꯒ ꯂꯩꯔꯣ ꯑꯩ ꯁꯤꯗ ꯉꯥ ꯑꯇꯦꯛ ꯑꯅꯧꯁꯤꯡꯁꯦ ꯌꯦꯡꯍꯧꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯨ ꯍꯣꯏ ꯀꯔꯤꯅꯣ ꯑꯩ ꯀꯩꯁꯨ ꯃꯥꯡꯉꯣꯏ ꯅꯪꯅ ꯑꯩ ꯁꯦꯟꯅꯖꯕꯁꯤꯗꯤ ꯏꯇꯨꯗꯒꯤ ꯍꯦꯜꯂꯦ ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯁꯤ ꯇꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯆꯤꯅꯤ ꯆꯐꯨ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯏꯅꯦ ꯆꯤꯅꯤ ꯆꯐꯨꯝꯇ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯃꯥꯅ ꯄꯣꯠ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥ ꯁꯤꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟꯁꯦ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯊꯣꯏꯗꯦꯡ ꯀꯥꯡꯁꯨꯕꯤꯁꯤꯒ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯗ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯄꯣꯠ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯩꯔꯥꯕ ꯈꯪꯍꯧꯗꯦ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ ꯁꯅꯥ ꯃꯩꯔꯥꯕ ꯃꯥ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒ ꯁꯛ ꯃꯥꯟꯅꯕꯤ ꯂꯩꯁꯥ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤ ꯃꯤꯠꯌꯦꯡ ꯅꯩꯍꯦꯟꯕꯁꯤꯕꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯎꯗ꯭ꯔꯤꯕꯗꯧꯅ ꯆꯥꯗꯧꯕꯒ ꯌꯦꯡꯉꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯄꯣꯠ ꯑꯗꯨ ꯁꯠ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯩꯔꯥꯕ ꯃꯥꯗꯤ ꯑꯗꯨꯃꯛ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯖꯕ ꯉꯝꯍꯧꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥꯗꯨꯗ ꯆꯔꯥꯡ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯛ ꯃꯪꯗꯅ ꯂꯦꯞꯄ ꯂꯩꯔꯝꯃꯤꯁꯤꯕꯣ
ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯤ ꯀꯣꯛ ꯂꯥꯎ ꯌꯥꯗ꯭ꯔꯣ ꯆꯠꯂꯁꯤ ꯂꯥꯎ ꯁꯣꯝꯗꯅ ꯑꯩꯅ ꯏꯅꯦ ꯁꯈꯤ ꯌꯨ ꯌꯣꯟꯐꯝꯗ ꯆꯠꯅꯤꯡꯕꯗ ꯉꯥꯎꯔꯦ ꯏꯇꯥꯎ ꯁꯅꯥꯗ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕꯅꯦ ꯃꯈꯥꯗ ꯆꯠꯈ꯭ꯔꯦ ꯑꯩ ꯁꯅꯥꯕꯨ ꯊꯤꯔꯨꯒꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯁꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯁꯅꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯕꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥꯕꯣ ꯅꯪꯕꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯁꯅꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯑꯣꯏꯔꯝꯅꯤ ꯀꯟꯅꯗꯦ ꯂꯥꯎꯖꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯔꯥꯡꯅ ꯏꯇꯥꯎ ꯂꯥꯎꯍꯦ ꯆꯥꯛ ꯆꯪꯅꯕ ꯍꯤꯗꯥꯛ ꯄꯥꯏꯈꯤꯁꯤ ꯏꯇꯥꯎ ꯆꯔꯥꯡ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯒꯦ ꯀꯩꯒꯤꯅꯣ ꯍꯤꯗꯥꯛ ꯄꯥꯏꯔꯣꯏ ꯍꯥꯏꯔꯣ ꯍꯣꯏ ꯉꯁꯤꯗꯤ ꯑꯩ ꯍꯤꯗꯥꯛ ꯄꯥꯏꯔꯣꯏ ꯏꯆꯥ ꯅꯨꯄꯥꯅ ꯉꯟꯅ ꯍꯜꯂꯣꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯝꯃꯣ ꯑꯩꯗꯤ ꯏꯅꯦ ꯁꯈꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯈꯤꯒꯦ ꯅꯣꯡꯃꯒꯤ ꯍꯤꯗꯥꯛ ꯄꯥꯏꯍꯧꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯆꯪꯗꯦꯕ ꯑꯁꯨꯝꯅ ꯃꯩꯔꯥꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯩꯔꯥꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯩꯔꯛꯄ ꯆꯤꯅꯤ ꯆꯐꯨꯗꯨ ꯄꯤꯔꯝꯂꯕ ꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯃꯇꯣꯝ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯔꯤ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯕꯣ ꯑꯩꯒꯤ ꯃꯤꯠꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯁꯅꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯥꯡꯗꯕꯨ ꯂꯦꯞꯄꯛꯀꯅꯤ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯍꯦꯟꯕ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯂꯤ ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ ꯑꯩ ꯏꯃꯥ ꯄꯥꯝ ꯑꯕꯣꯛ ꯄꯨꯄꯨ ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ ꯑꯩ ꯏꯃꯥ ꯎꯅꯤꯡꯉꯤ ꯃꯤꯒꯤꯗꯤ ꯃꯃꯥꯅ ꯄꯨꯕꯤ ꯃꯃꯥꯅꯁꯨ ꯆꯥꯛ ꯏꯟꯕꯤ ꯑꯩꯁꯨ 이번에 작은 미마 아이고 보비면 뻔해 이마 뻔해 이마 삐어 ꯑꯕꯣꯛꯀꯤ ꯊꯣꯏꯍꯦꯟ ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯤ ꯇꯣꯛꯑꯁꯤ ꯅꯪꯁꯨꯅꯦ ꯑꯕꯣꯛꯅ ꯆꯥꯛ ꯏꯟꯕꯤꯔꯤ ꯑꯕꯣꯛꯅ ꯄꯣꯕꯤꯔꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯇꯣꯛꯂꯨꯁꯤ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ 이수게 ꯄꯨꯄꯨ ꯑꯩꯒꯤ ꯏꯃꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯂꯨꯈꯣꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ 이수ꯒꯤ ꯏꯃꯥ ꯂꯥꯛꯀꯅꯤ ꯀꯞꯄ ꯇꯣꯛꯑꯁꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯅꯪꯒꯤ ꯏꯃꯥꯗꯣ ꯁꯥꯎꯗꯨꯅ 이수ꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏ ꯁꯨꯛꯂꯥꯛꯇꯤ ꯂꯥꯛꯇꯦ ꯁꯤ ꯀꯞꯂꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯕꯣꯛꯅꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯒꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯊꯦꯝꯂꯤ ꯊꯣꯏꯍꯦꯟꯕ ꯃꯥꯁꯨ ꯀꯞꯂꯝꯕꯗꯒꯤ ꯋꯥꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯁꯨꯅ ꯇꯨꯝꯈ꯭ꯔꯕꯗ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏ ꯃꯄꯥ 이수 ꯑꯁꯤꯒꯤ ꯈꯜꯂꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯃꯥ ꯑꯗꯨꯕꯨ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯗꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯁꯤꯗ ꯇꯠꯈꯩ ꯂꯩꯕꯁꯤꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ 이수 ꯅꯨꯄꯥꯒꯤ ꯃꯃꯥ ꯑꯃ ꯑꯊꯨꯕꯗ ꯊꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯔꯥꯡ ꯃꯇꯥꯎ ꯃꯩꯔꯥꯕ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯍꯩꯃ ꯆꯔꯥꯡ ꯂꯥꯎ ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨ ꯂꯥꯎ ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯆꯥꯛ ꯀꯟꯅ ꯆꯥꯍꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯐꯤꯗꯥ ꯊꯥꯏ ꯆꯔꯥꯡ ꯐꯤꯗꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ ꯆꯔꯥꯡ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪ ꯅꯇꯥꯎꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ 이수 ꯊꯣꯏꯍꯦꯟꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯒꯗꯕꯤ ꯏꯃꯧ ꯑꯃ ꯄꯥꯝꯃꯦ ꯑꯩ ꯑꯗꯨꯅꯅꯦ ꯅꯪꯅꯁꯨ ꯅꯪꯒꯤ ꯅꯇꯥꯎꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯋꯥ ꯈꯔ ꯍꯧꯗꯣꯛꯑꯣ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯏꯃꯥ ꯅꯆꯥ ꯅꯨꯄꯥꯅ ꯇꯥꯔꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯏꯃꯥ ꯑꯩꯅ ꯀꯥꯏꯔꯀꯥꯟ ꯍꯧꯗꯣꯛꯂꯕꯅꯤ ꯏꯆꯥ ꯊꯣꯏꯍꯦꯟꯒꯤ ꯃꯃꯥ ꯑꯃ ꯊꯤꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨꯅꯦ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ ꯅꯣꯡꯃ ꯑꯃꯁꯨ ꯏꯇꯥꯎ ꯃꯩꯔꯥꯕꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯊꯤꯅ ꯋꯥ ꯍꯧꯗꯣꯛꯂꯨꯕ꯭ꯔꯕꯨ ꯑꯩ ꯏꯇꯥꯎꯅꯅꯦ ꯊꯕꯛꯁꯤꯗ ꯀꯥꯎꯊꯔꯛꯇꯅ ꯁꯤꯔꯝꯗꯧꯔꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯆꯔꯥꯡ ꯑꯩꯅꯦ ꯅꯪ ꯅꯇꯥꯎꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯁꯦꯁꯨ ꯌꯥꯗꯦ ꯏꯃꯧ ꯁꯅꯥꯒꯤ ꯃꯍꯨꯠ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯍꯦꯛꯇ ꯈꯥꯡꯉꯤ ꯑꯩꯅꯦ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕ ꯊꯣꯛꯂꯛꯇꯨꯅ ꯏꯇꯥꯎ ꯑꯩ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯝ ꯀꯨꯏꯔꯦꯗ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯅꯪ ꯉꯥꯏꯅꯍꯜꯂꯤ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝ ꯑꯅꯧꯕꯅꯤ
ꯈꯔꯅ ꯆꯠꯁꯦ ꯍꯥꯏꯕꯕꯨ ꯍꯦꯟꯅ ꯊꯦꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯉꯥꯛꯇ ꯇꯧꯔꯤꯅꯤ ꯌꯥꯔꯣꯏ ꯅꯪꯗꯤ ꯌꯥꯔꯣꯏꯕ ꯌꯥꯍꯧꯅ ꯊꯦꯡꯂꯦꯒ ꯍꯧꯒꯠꯂꯒ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨꯅꯦ ꯌꯥꯍꯧ ꯉꯜꯂꯗꯤ ꯊꯕꯛ ꯉꯟꯕꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯇꯥꯎ ꯁꯔꯥꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯊꯕꯛ ꯁꯨꯗꯣꯔꯤ ꯌꯨꯝꯗꯨꯕꯨ ꯈꯪꯕ꯭ꯔꯣ ꯑꯁ ꯈꯪꯉꯤꯍꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯝꯕ ꯌꯨꯝꯗꯣ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯂꯩꯔꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯒꯤ ꯏꯔꯣꯏ ꯂꯩꯕ ꯊꯣꯡꯒꯥꯜꯗꯨꯗꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯥꯜꯅ ꯏꯕꯨꯡꯉꯣꯅꯦ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯆꯔꯥꯡꯅ ꯍꯣꯏ ꯂꯥꯛꯆꯔꯦ ꯈꯨꯔꯥ ꯅꯣꯏ ꯑꯅꯤꯁꯦ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯟꯕꯗ ꯈꯨꯠ ꯌꯥꯝꯅ ꯅꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯦꯛꯄꯅꯤ ꯅꯈꯣꯏꯅꯤꯅꯅꯦ ꯅꯪ ꯈꯨꯔꯥꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯆꯟꯕꯤꯔꯝꯃꯣ ꯆꯔꯥꯡꯅ ꯍꯣꯏ ꯈꯨꯔꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯣ ꯅꯪ ꯈꯨꯔꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯅꯆꯟꯅꯨꯄꯤ ꯂꯩꯕꯅꯤ ꯃꯥꯕꯨ ꯍꯦꯛꯇ ꯀꯧ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯥꯜ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯅꯕꯨꯡꯁꯤꯡ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯌꯨꯀꯣ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯇꯣꯝꯕꯥꯜꯁꯨ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯃꯗꯤ ꯆꯔꯥꯡꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕꯅ ꯃꯇꯥꯎ ꯆꯔꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯌꯣ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯌꯣꯅ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯁꯤꯟꯅꯩ ꯑꯗꯩ ꯊꯥꯖꯤꯜꯂꯅꯤ ꯁꯠ ꯍꯥꯏꯌꯣꯃꯤ ꯑꯩ ꯃꯤꯇꯣꯞꯇ ꯋꯥ ꯉꯥꯡꯕꯗꯣ ꯀꯌꯥ ꯍꯩꯅꯗꯤ ꯇꯧꯕꯅꯤ ꯍꯣꯏ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯆꯔꯥꯡ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯊꯕꯛ ꯁꯨꯕ ꯃꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯆꯔꯥꯡ ꯃꯇꯥꯎ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯏꯟꯕꯤꯌꯨ ꯍꯥꯏꯗꯣꯏꯔꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯁꯤꯟꯅꯕ ꯇꯥꯏ ꯋꯥꯊꯤꯗꯣ ꯈꯤꯠ ꯉꯥꯡꯂꯒ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯊꯥꯗꯣꯏ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯩꯔꯥꯕ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯅꯣꯟꯈꯠꯂꯛꯄꯗ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒ ꯁꯛꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯗ ꯃꯥ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯉꯩ ꯊꯥꯗꯣꯏ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯎꯈꯤꯕ ꯃꯇꯝꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯦꯔꯥꯟꯅꯅ ꯎꯕꯅꯤ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒ ꯁꯛꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯄꯗꯨꯗ ꯃꯥ ꯋꯥꯈꯜꯗꯨ ꯐꯥꯊꯕ ꯉꯝꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯐꯥꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯁꯅꯥ ꯈꯪꯍꯧꯗꯦ ꯊꯥꯗꯣꯏ ꯁꯥꯎꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯀꯔꯝꯅꯁꯨ ꯊꯥꯔꯣꯏ ꯂꯝꯂꯥꯟꯕ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯂꯕꯗꯤ ꯃꯁꯥꯅ ꯈꯨꯕꯥꯛ ꯆꯥꯕ ꯇꯥꯕꯅꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯔꯤꯅꯣ ꯃꯥꯗꯤ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯁꯅꯥꯅꯤ ꯈꯟꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯖꯔꯨꯕꯅꯤ ꯆꯔꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯄꯗ ꯆꯔꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏꯃ ꯕꯨꯠ ꯁꯅꯥꯒꯤ ꯊꯋꯥꯏ ꯂꯥꯛꯏ ꯑꯁꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯂꯥꯎꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯎꯍꯧꯔꯕ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯇꯣꯃꯥꯟ ꯐꯤꯡꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯩꯔꯥꯕ ꯃꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯑꯁꯤ ꯍꯥꯏꯅ ꯇꯣꯃꯥꯟ ꯆꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯥꯎꯔ ꯀꯩꯅꯣ ꯑꯁꯤ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯃꯩꯔꯥꯕ ꯍꯧꯖꯤꯛꯇꯗ ꯃꯗꯣꯝ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ ꯕꯥꯕꯥ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯈꯔ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯣ ꯍꯩ ꯁ꯭ꯋꯥꯏꯗ ꯂꯥꯟꯖꯗꯕ ꯁꯥꯗꯅ ꯂꯦꯞꯂꯒ ꯂꯩꯕꯅꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯅꯪꯒꯨꯝꯕꯤꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯍꯧꯅꯗꯦ ꯆꯔꯥꯡꯅ ꯋꯥꯔꯧꯕꯤꯅꯨ ꯈꯨꯔꯥ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯍꯨꯠꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯟꯅ ꯍꯥꯏꯖꯔꯤ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯆꯔꯥꯡꯅ ꯃꯩꯔꯥꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯆꯔꯥꯡ ꯎꯈꯥꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯀꯔꯝꯅ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯆꯜ ꯁꯅꯥꯒ ꯃꯁꯛ ꯃꯥꯟꯅꯔꯤꯕ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂ ꯀꯔꯤꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ
ꯑꯩꯁꯨ ꯏꯗꯣꯝ ꯍꯪꯂꯤꯕꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤꯡꯁꯦ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ ꯍꯥꯏꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯎꯈꯤꯕ ꯑꯗꯨꯉꯩ ꯀꯩꯊꯦꯜꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯏꯙꯧ ꯁꯔꯥꯡ ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯐꯥꯎꯏ ꯑꯩꯒꯤ ꯁꯅꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯑꯩꯕꯨ ꯂꯛꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯙꯧ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ ꯑꯃꯨꯛꯁꯨ ꯈꯜꯂꯨꯕꯗ ꯏꯗꯣꯝ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯊꯥꯗꯣꯏꯃꯥꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯒꯤꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯥꯗꯣꯏꯒ ꯎꯅꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯂꯤꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯆꯝꯊꯣꯛꯅꯔꯒ ꯂꯣꯏꯔꯦ ꯐꯔꯦꯁꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨꯅꯦ ꯌꯨꯝꯗꯨ ꯄꯣꯊꯥꯎꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯩꯔꯥ ꯃꯃꯥꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏꯃꯥꯕꯨ ꯑꯗꯨꯃꯛ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯝꯅꯁꯨ ꯅꯨꯡꯁꯤꯔꯣꯏ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯁꯅꯥꯒ ꯊꯥꯗꯣꯏꯃꯥꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯔꯕꯗ ꯃꯩꯔꯥ ꯃꯃꯥꯗꯤ ꯊꯥꯗꯣꯏꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯝꯃꯤ ꯃꯩꯔꯥ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯊꯥꯗꯣꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯊꯥꯗꯣꯏꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯤ ꯁꯨꯗꯨ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥꯕ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯗꯣꯏ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯄꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯩꯔꯥꯕ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯑꯩ ꯕꯀ꯭ꯔꯥ ꯑꯃꯅꯤ ꯏꯆꯥꯅꯨꯄꯥ ꯆꯍꯤ 4 ꯁꯨꯔꯕ ꯑꯃꯁꯨ ꯂꯩꯔꯤ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯀꯅꯥꯅꯁꯨ ꯁꯤꯟꯖꯤꯟꯒꯦ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯅꯪꯒ ꯊꯦꯡꯅꯔꯨ ꯃꯤꯀꯨꯞꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯄꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯅꯪꯕꯨ ꯑꯣꯏꯍꯟꯒꯦ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯁꯛꯇꯝꯒ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒꯤ ꯁꯛꯇꯝꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯁꯅꯥꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕꯅꯤ ꯃꯗꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯊꯣꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯐꯝꯗ ꯏꯀꯥꯏ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨꯁꯨ ꯅꯪꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯊꯥꯗꯣꯏꯗꯤ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯃꯥꯒꯤ ꯋꯥꯈꯜꯗ ꯃꯩꯔꯥꯕ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕꯅꯤ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯌꯥꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯁꯥꯎꯅ ꯃꯩꯔꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯒ ꯅꯪꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯨꯄꯤꯒ ꯃꯁꯛ ꯃꯥꯟꯅꯩ ꯀꯥꯏꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯅꯤꯁꯤꯔꯣ ꯍꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯍꯩꯅꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯕ ꯃꯤ ꯑꯣꯏꯅ ꯎꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯃꯤꯗꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯑꯁꯦꯡꯕ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯅꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯁꯤꯅꯁꯨ ꯑꯌꯥꯝꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯁꯨ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪ ꯀꯌꯥꯅ ꯑꯩ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯈꯔ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯇꯨꯝꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯅꯉꯣꯟꯗ ꯀꯔꯟ ꯇꯥꯔꯩꯔꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯀꯌꯥ ꯆꯥꯃꯤ ꯅꯠꯇꯦ ꯃꯆꯥ ꯂꯩꯔꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯝꯅꯤ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯔꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯆꯠꯂꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯔꯝꯂꯕ ꯅꯪ ꯀꯩꯗꯧ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯜꯂꯤꯕꯗꯨ ꯃꯩꯔꯥꯕ ꯃꯁꯤ ꯂꯦꯡꯗꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯑꯐꯥꯎꯕꯒ ꯁꯥꯏꯅꯤ ꯃꯁꯦ ꯃꯩꯔꯥꯕꯅ ꯃꯔꯨꯞꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯌꯦꯠꯄꯤꯔꯛꯀꯅꯣ
ꯊꯥꯗꯣꯏ ꯁꯥꯎꯅ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯃꯃꯥꯏꯁꯦ ꯀꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯁꯤꯡꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯥꯅ ꯁꯨꯅ ꯄꯨꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯁꯠ ꯍꯥꯞꯆꯤꯜꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯦꯞꯄꯤ ꯊꯥꯗꯣꯏꯅ ꯅꯪꯗꯤ ꯃꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯁꯤꯡ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏꯕꯨꯡꯁꯤꯡ ꯑꯝꯇ ꯋꯥꯔꯛꯄꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯗ ꯂꯩꯔꯅꯤ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯅꯪ ꯉꯁꯤꯗꯤ ꯐꯨꯗꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯈꯨꯠꯇꯤ ꯊꯥꯔꯛꯀꯅꯨ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯌꯥꯝ ꯂꯤꯡꯅ ꯋꯥꯒ ꯉꯥꯡꯉꯤꯅꯦ ꯃꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯩꯔꯥꯕ ꯃꯥꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯐꯨꯅꯔꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯃꯇꯨꯡ ꯑꯣꯏꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ ꯃꯩꯔꯥꯕꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯃꯩꯔꯥꯕ ꯃꯃꯥꯏ ꯑꯗꯨ ꯏꯍꯤꯡ ꯅꯍꯤꯡ ꯁꯥꯔꯝꯃꯤ ꯊꯥꯗꯣꯏ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯂꯛ ꯄꯦꯜꯂꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯔꯕꯗꯤ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯃꯥꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯅ ꯐꯝꯗꯨꯅ ꯃꯄꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯂꯩꯃꯅ ꯀꯃꯥꯏ ꯇꯧꯗꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀꯥꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯍꯥꯏꯋꯥꯅꯤ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩ ꯊꯣꯏꯍꯦꯟꯕ ꯃꯄꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨ ꯅꯥꯟꯗꯨꯅ ꯕꯥꯕꯥ ꯅꯪ ꯅꯥꯕ꯭ꯔꯥ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯥꯗꯦꯗ 이마ꯒꯤ bungo ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨ ꯀꯃꯥꯏꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯃꯤꯒ ꯐꯨꯅꯔꯤꯕꯔꯣ ꯃꯩꯔꯥꯕ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯐꯨꯅꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ ꯇꯧꯅꯤ ꯌꯨꯗꯨ ꯊꯛꯂꯕꯅꯤꯅꯅꯦ ꯅꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯤꯕꯅꯤꯅꯦ ꯍꯥ ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯥꯝ ꯂꯦꯝꯃꯦꯕ ꯅꯪꯅꯦ ꯅꯪ ꯅꯣꯡꯃꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯑꯩꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯩꯔꯥꯕ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯅꯥ ꯅꯪꯒꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯅ ꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯅꯥ ꯅꯪꯒ ꯁꯛ ꯃꯥꯟꯅꯕꯤ ꯊꯥꯗꯣꯏ ꯃꯥꯕꯨ ꯏꯆꯥ ꯊꯣꯏꯌꯦꯟꯒꯤ ꯃꯃꯥ ꯑꯣꯏꯍꯟꯗꯨꯅ ꯅꯪꯒꯤ ꯃꯍꯨꯠ ꯊꯥꯗꯣꯏ ꯃꯥꯕꯨ ꯁꯤꯟꯒꯦ ꯈꯜꯂꯨꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯃꯍꯨꯠ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯥꯗꯣꯏ ꯃꯥꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯒ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗꯃꯛ ꯃꯥꯟꯅꯕꯅꯤ ꯃꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯁꯅꯥ ꯑꯩ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯈꯜꯂꯨꯔꯦ ꯑꯩꯅ ꯐꯝꯗ ꯑꯃꯨꯛꯀꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯏꯁꯨꯅ ꯄꯥꯝꯕ ꯁꯅꯥꯄꯣꯠꯇꯣ ꯉꯁꯤꯗꯤ ꯑꯕꯣꯛꯅ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨꯕꯨ ꯉꯃꯣꯛꯁꯨ ꯂꯩꯕꯤꯌꯨꯀꯣ ꯂꯩꯗꯗꯤꯀꯣ ꯏꯁꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯕꯣꯛꯅ ꯂꯩꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯊꯥꯗꯣꯏ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯐꯅꯦꯛ ꯈꯜꯂꯤꯕꯗꯨ ꯊꯣꯏꯍꯦꯟꯕꯅ ꯍꯦꯛ ꯎꯔꯨꯔꯤ ꯊꯣꯏꯍꯦꯟꯕ ꯍꯔꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯗ ꯀꯣꯜꯂꯤ ꯊꯥꯗꯣꯏ ꯏꯉꯉꯛꯅ ꯑꯕꯨꯡꯉꯣ ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯀꯩꯊꯦꯜꯁꯤꯗ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯪꯒꯤ ꯏꯃꯥ ꯃꯥꯡꯈ꯭ꯔꯕꯣ ꯅꯦꯅꯦ ꯅꯪꯒꯤ ꯏꯃꯥꯕꯨ ꯊꯤꯕꯤꯒꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪꯅꯤ ꯏꯃꯥ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯕꯣꯡꯅꯁꯨ ꯄꯨꯄꯨꯅꯁꯨ ꯄꯥꯕꯅꯁꯨ ꯏꯃꯥ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯃꯥ ꯅꯪꯗꯤ ꯁꯨꯛꯂꯥꯛꯇꯤ ꯂꯥꯛꯇꯦ ꯏꯃꯥ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩꯗꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯊꯣꯏꯍꯦꯟꯕ ꯃꯥꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯊꯣꯏꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ ꯅꯪꯕꯨ ꯏꯃꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤ ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ
ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯩꯃꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃ ꯊꯥꯗꯣꯏ ꯃꯥꯕꯨ ꯎꯔꯨꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ ꯏꯃꯧ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯏꯉꯛꯉꯛꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯃ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯁꯦ ꯅꯣꯡꯃꯇ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯉꯁꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯍꯦꯟꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯒ ꯑꯩꯒꯤꯅ ꯏꯃꯧ ꯑꯣꯏꯔꯤꯕꯗꯣ ꯁꯅꯥꯗꯣ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯁꯛꯇꯝꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯒꯅꯨꯀꯣ 이수 누빠시나 낭가 마기 라요이크라비 마마가 마삭 마나바시나 낭부 마마니 칸사도나 떠우리버니 낭라나 칸가누고 다도이 도현보다 누가있다는 예행도나 에이수 칸데다 도현바 모보기 마코도 놈도나 아버 이마시 윰다 부크라시 아시 하이나 다도이다 무언신도나 이마 윰다 잘라시 아시 하이나 다도이부 마콧 바이도나 싱리 다도이 도현바기 마떡두다 ꯑꯩ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯎ ꯑꯕꯣ ꯏꯃꯥꯁꯦ ꯌꯨꯝꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯑꯕꯣꯒꯤ ꯊꯣꯏꯍꯦꯟ ꯅꯪ ꯁꯥꯟꯅꯄꯣꯠ ꯄꯥꯝꯃꯦꯗꯥꯏꯅꯦ ꯂꯥꯎ ꯑꯗꯨ ꯂꯩꯔꯨꯁꯤ ꯂꯥꯎ ꯑꯩ ꯁꯥꯟꯅꯄꯣꯠꯀ ꯄꯥꯝꯗꯦ ꯑꯩ ꯑꯝꯇ ꯄꯥꯝꯗꯦ ꯑꯩ ꯏꯃꯥ ꯄꯥꯝꯃꯦ ꯑꯕꯣ ꯑꯩ ꯏꯃꯥꯒ ꯌꯨꯝꯗ ꯆꯠꯂꯅꯤ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ ꯂꯩꯃꯅ ꯊꯦꯝꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯃꯥꯗꯤ ꯊꯥꯗꯣꯏ ꯃꯥꯕꯨ ꯃꯃꯥꯅꯤ ꯈꯟꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯇꯥ ꯁꯥꯏꯕꯤꯅ ꯏꯗꯥ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ ꯊꯥꯗꯣꯏꯁꯨ ꯃꯇꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯈꯟꯅ ꯊꯣꯏꯍꯦꯟꯕꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯕꯣꯛ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯉꯥꯡꯁꯦ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯂꯩꯃ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯇꯥ ꯁꯥꯏꯕꯤꯗꯨ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯕꯦꯝꯃ ꯅꯦꯠꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯅ ꯐꯤꯗꯥ ꯊꯥꯏ ꯊꯥꯗꯣꯏ ꯍꯦꯛ ꯐꯝꯊꯕꯒ ꯊꯣꯏꯍꯦꯟꯕ ꯊꯥꯗꯣꯏꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯁꯠ ꯍꯦꯛꯇ ꯐꯝꯁꯤꯜꯂꯤ ꯂꯩꯃꯅ ꯍꯩꯃ ꯏꯁꯨ ꯊꯣꯏꯍꯦꯟ ꯃꯤꯉꯣꯟꯗ ꯁꯨꯝ ꯐꯝꯍꯜꯂꯕꯗꯤ ꯃꯤ ꯋꯥꯕ ꯇꯥꯔꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯤ ꯇꯜꯂꯤꯒꯁꯨ ꯑꯩꯗꯤ ꯏꯃꯥꯗꯨ ꯑꯗꯨꯝ ꯄꯝꯃꯅꯤ ꯀꯩꯁꯨ ꯋꯥꯗꯦꯗ ꯏꯃꯥꯕꯣ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯝꯕꯤꯔꯒꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯉꯟꯒꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯀꯥꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯒꯦ ꯌꯥꯔꯣꯏ ꯂꯥꯛꯑꯣꯕ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯍꯦꯟꯕꯅ ꯊꯥꯗꯣꯏꯕꯨ ꯁꯤꯡꯗꯨꯅ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯂꯩꯃ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯆꯥꯏꯕꯤꯅ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯣꯏꯗ ꯏꯃꯥꯕꯣ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯃꯇꯥꯏ ꯈꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯏꯃꯥꯕꯣ ꯍꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯗ ꯐꯤ ꯌꯣꯜꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯊꯣꯏꯍꯦꯟꯕꯅ ꯃꯄꯥꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯦ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤꯀꯣ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯅꯨꯡꯇꯤꯒꯤ ꯀꯞꯄꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯒ ꯑꯩꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯔꯝꯅꯅꯣ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯆꯥꯛ ꯏꯟꯕꯤꯌꯨꯀꯣ ꯄꯣꯠꯁꯨ ꯄꯨꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯂꯤꯕꯤꯌꯨꯀꯣ ꯍꯌꯦꯡ ꯁꯥꯟꯅꯕ ꯆꯠꯄꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯦꯅ ꯍꯥꯏꯗꯣꯏꯅꯤ ꯃꯣꯏꯅ ꯏꯃꯥ ꯅꯪꯁꯤ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯀꯞꯄꯤꯕ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯍꯦꯟꯕ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯩꯔꯥꯕ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯎꯕꯗ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯍꯦꯟꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯏꯃꯥ ꯂꯥꯛꯏ ꯊꯥꯗꯣꯏ ꯃꯥ ꯉꯁꯥꯏꯈꯩ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯩꯔꯥꯕ ꯑꯁꯤ ꯊꯣꯏꯍꯦꯟꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯗꯨꯉꯩ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯅꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯈꯤꯕ ꯃꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ ꯅꯨꯡꯁꯤꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯑꯗꯨꯉꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯩꯔꯥꯕ ꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ
Matamduda mana Mairababu nupi angang karan taba saukata mi amani khana saibikibadu hojiktada nungaitaba phauraklammi. Ipagi Thoyen nene se rimna salagro mi thenglamani. Nene nate imane ima chalan bayar. Manangi imana te Thoyen. Mane maigi imane. Ipagi Thoyen lamengano. Asi haina Mairaba thadoido ansinduna. Isana ima haina kaubudo lana khanbigano. Angangni khangdabagini haina khandokpiyo. Songi nafamda iba isana yam yasinbiri. Pare ado matamsu thengli. Nakoi khul yobada thengkrani. Aibu taliba haidura. Tanmana sadi thengkrani haina adu haizabani. Aina nangba lana lawtuna nafamda haridaba wa kaya haikre. Kashu kaideda. Ngasigidi ay salagi. Hayeng isa Thoyen puduna ay khoi khulda lakpiyo. Ay khulgi pukri mapalda somu ngaizaramki. Asi haina thadoi Thoyen bada yengduna momonokduna Thoyen bagi makokta nushinanan thabiramlaga satkirami. Asumna mathangi numitni thadoi khulgi pukri mapal aduda phamduna Mairaba mabu lakpa ngaizarami. Adubu Mairaba mati lakpa kauba leitrabada thadoi wakhal wana asumna haisai. Matamse thengsilakli mabu lakloidaba zala. Tanzaduda Mairaba tunglomdagi thadoibu kauraklami. Thadoi oh lakdi lakpiri boire. Mibu asukuina wana ngaihaliba karigino. Ngaibagi awabase ngaidaba nangnadi khanglamoi. Aina lakai laklaga somuk leiramdrabadi khana khansanadu leiringaida thengdokre. Isina thokna lau hairamlaga karigumuk leiramloi haina khansanaribano. Somna lakai lakningdraga adumna aingonda taisinabigano. Aina lakningdragabu somgi nangda lakidrane. Pakhum pibadi hairi ado Thoyen mapu biraktradi kaidorage. Tumhauri ada hokdokpa nungaitraduna adum thamlamlaba. Ado somna ay unasi haina mafamsida kaububu karigino. Aibu taungambinidi khanbigano. Ay sombu thamoi singna nungsiruri. Aibu isa Thoyengi mama ama oina lausinbiyo. Mamagi minungsi phangdriba isa adugi aina mama oisagi. Thadoi karino nangna haribudubo. Asengmani aina haizaribase. Haukiu matamda nangni phamda likiba nagi punsi wari adubo aina oidabani khanduna thasakidabani. Adubo hausikti ai songi punsina karam leli haiba khangli. Masi pumba khanglibado khanghaudana aigi thamoida nangbu nungsiba phaurakhi. Nafamda aigi thawai hakjang ase kathokjarage haina khankre. Aibusu somna nungsibiyo. Aibu isa Thoyengi mama oina lausinbiyo. Thadoi aishu nangbu nungsi kuiri aina nangbu nungsijarapadi. Nangbu ahanbu uzaba mikup aduda nangbu aigi layoikrabi sanani khanduna adubak nungsiba phauki. Nafamdasu aigi thamoigi wapumbasu aizakibani. Adubu nangnadi yabikidre. Adugi matung aina nangbu kautokpa tamlage khanki. Wakhalnadi nangbu nungsiganu haina tatani insinki. Thamoinadi dumak nangbu nungsidu leiki. Ngasisu nangbu ina nungsiri. Thadoi ngasimak nangbu aina puduna chatlage. Isana nangbu lakpa wana ngaitu lehawi. Aibu isagi manakta pubiro. Isa Thoyen aigi ibuk thoki isamakni khanna aina konjagi. Asumna numit asidagi Thadoi Mairabada senkirami. Thadoigi mapatomalsu Mairabagi asemu wari khanglabada Mairaba magonda masabu harau harau thajaraklami. Asumna Mairaba madi Thadoi luhonglami. Thadoina mama amagi sabsab minungsi adu Thoyenbada piduna Thoyenbabu masa sakna nakon pirami. Matam kharagi tungda Thadoi amadi Mairaba anigi masanapi amasu phangzaduna makoigi imung adu nungaina pankirami.